ngasisu thobal taraga mapan west taret east mapan kangpokpi taraga mari positive oire PWD gi staff amasu positive oire naknaruba staff kungum doi test tawkhrei ngasisi thobal taraga mapan east mapan west taret kangpokpi taraga mari susampur ani punna miyo yankaiga matoi covid-19 positive oiduna manipur gi apunba confirm case lising aniga chaniga marfugo taruk sukhrei masigi manuna lising ma changaga maudraga taruk recover tawduna chatruk maudra active case lairi say asida thobal district hospital da mathau tawba doctor ahum covid-19 positive oirakpaga mari lainana doctor sing asina tongan tongan mafamda yenglamba anaba sing trace tawduna test tawthoknaba akan mathabak paikhatpa hokre hairi amaromda lainga ki PWD gi highway south division gi section officer oiba lirong turel ahan bidigi miyo ama covid-19 positive oire hairi section officer asi positive oirakpaga mari leinana mahakan naknarubani haiba PWD gi staff kungo humdoi gi sample sing lawduna test tawkhre hairi adumoinamak pauksi esina phangba thajabya ba paw amagi matung ina miyoi kungo humdoi esigi manungda miyoi mapan gidi test result lakhre makhoi mapan mak negative oire lemhoriba miyoi singi result ngasi athingba phanglaba ye hainsu pausina makhatari atopa maroiba paw amana lainga ki thoksul pende o ibobi covid-19 pandemic ki mamingda thobal district sinba thungna total lockdown lokthokpa amadi district asigi citizen sing athu akai ana ayek tholakpada lainga ki amadi lanai hospital clinic sing da layeng biu yade haiba thawdo asi yamna lebak thibani hanagi chief minister okram ibobina penaba phongdokre ngasi mahaki babupura da leba official residence ta pamising unabda wafam asi phongdokladun o ibobina hai thobal district da miyoi khara covid-19 positive oiraga thobal pumba satok sin thingjin basi karamba lenga ki thoksul makhadano masi athu buda lenga pairiba sina yengsin gadabani emergency health service ki tangai phadaba leiraba anaba ani layeng ban nangdana lami chatpa khudong sa dabadagi leikidaba haibisi yamna lebak thiba thodokni asiguma thodok asi matungna thoktana ba lenga ki covid-19 thengnabagi kangron ningthina yengsin biu hansu makhatari atopa yamna lebak thiba masum yamna su ngakningai oiba paw manamu migi liver dagi thang lokthokhrei New Delhi da surgeon team amana khodong thiningai oiraba nupa amagi liver di yawba thang ama mai pakna lauthok tuna yan hanba thokdok oikhre anaba dugi masa phari haina doctor na haidi masagi sai kungnipan suroba nupa du tha ama makai rongi mamangda thang adu yotsin kibani haidi mangon da saning thakning was polakta ba amadi pukta anaba phoraki haidi doctor singna x-ray loroba matungda thang adu lauthoknaba pung ahum subna operation pangthoki haidi AIMS ki doctor na haibadu nupa amana thang mapum ama yotsilagi hingduna leiba haibisi ihan hana thengnaba case ni haidi hauzik phawbuda makhoina khoi pin yetum amadi athoba pot yotkiba case mari khakti thengnakhre haidi patient asi Haryana dagini mahakna drug lesurabani haidi mahakna ganja phangdabadagi thang adu yotkibani haina spouse na makhatari atopa maruiba paw manamu layeng bidabadagi laikhidrabagi imungna compensation pinaba taksinkhre Thabal district ki miyam bo hangoiba miyeng yengbadagi district asigi miyoi singi maraktagi masa narakpada Imphal da leiba lenga ki amadi lanai clinic singna layeng biu yadabadagi anaba sikibagi thodok thokle haina maral siraduna asiguma thodok asi matungna thondana ba laiwana kana phongdorakli layeng sangda layeng naba puraklaba anaba adu layeng biu yadabadagi layeng sang khudingi thongjinda leptuna layeng binaba haijarubra Thabal district gi haiba khangmadagi layeng biu yadana laikhidraba anaba imung manungda matik saba compensation pigadabani haina laiwana ngasi thadorok pasurol amana haidi hiramasiga mari leina lengang na thubda miyeng sangsilaktraba akan mi holakpa yai haina su pausin makatari atopa maroiba paw manamu layeng biu yadaba doctor serak pinaba haidi July kunga marida MD Ivan Khan sei kunthra manga lilong haureibi makale kaida leiba anaba si Jenims Hospital pukhatpada doctor singna layeng biu yakhidi aduga lanai clinic amada refer taroki adubo madudasu Rims ta refer tawki Rims ki doctor singna su layeng biu yadabadagi Jenims Hospital da purakpada Jenims ki get yorakpada anaba si laikhidre haina All Manipur Muslim Student Organization na phongdorakli asigumba doctor gi thawong asi MSO na kana pianaba phongdokladuna Thabal district gi lakpani hairagadi layeng dabagi fibam lairabra haibagi nungnangba phongdorakli misi sigi matangda senaba doctor sing amade hospital gi authority singbo sairak pinaba MSO na taksilakli roisilakpada content masang khadanga mayamda share tawjaramge PUBG game yauna apps saniga khumdraga mangarom thingzilakpa yana laire na kyadi masa saba hounare sahi asigi June gi aroiba sarukta Chinese application yankhai ga mapan thingzin khraba matung anirak suboina mobile apps nipuga teret thingzinaba warep laukhre
PUBG yauna atopa apps sani go humdraga manga romna privacy ngakna thamlibra haina yengsinba hokibaga loinana mama mapa oiba kayana game asigi mayokta complaint kya torakpa leibana game asisu thingjinba yana leire haina su pausna makhatari